ngasi leiba thiba haiba tare mayam manipur ki praja mayam su dum loina ba tabira mani koi haisira isa haisira koi Popilal Youth Congress ki state ki Manipur Pradesh Youth Congress ki president the impact TV da panel discussion amada kasu thoidokpa akoina yengjebudesu madu lotpa yaba opportunity political party amamamgi representative lakna banina kajitang yaningdaba chumdabadudi manipur leiba praja sing auba viewers sing haitare auba singna bisar taurasunobo Popilal na chumbra ama Suresh Kumar haibra kano aduna chumbra kitang yetna ba haitare aikoina aina hairjina chummi adu mana hairjina chummi haiba moi anigi tang awai akumda akoiju yengjaba matamda hujik su mayamna do report ngatani madu lot pa ya ponate madu yengna bada phone kitang kalap na masina anauba na tieba hanasu mayam thokre matungda su dum thorkhini sumaina hujitang yetna ba khona ba tawba haiba sidi adu madugi matung tarakpada haiba tare masi numituda awai akum tawnagiba madu natana karigumba mata kano tawte aduga phone lanai gira or natraga karino maram ama natraga ama waramba yai hujiki Suresh Kumar si kanadana haibdare nongan badra next day dra numinini sudra karino mayum dan lairing da masak khangdaba singna pubirame kopirame na tawbudu madudi fajana investigation tawraga sarkar ni power pairimni makhoida awat pamta laitieba law enforcing agency mayamama moi makutta lairimni kanano accuse haibsi kanano haibse masi hujiksu ticket piramgani aduga aidi hujikti sungsoi soidana haidoktabai wani aidi kanano sida involve tawrise haibsi adum aidi haifet idea di leiramadrana Suresh Kumar da tawbiramliba phubiramisi madusu akoi party gi oina di sumaina tawrga maram karimta haidana mibon pi tawbasi masi akoi strongest term da masi akoi party gi side gi di condemn tawe adu maram sukang khangdana sidaida Popilal gi mama haibasu yare mabu yopirakba mabok haibetare chahi yamaba adugi mathakta nadana masa fattadana leijaba maboktu sidaida Egypt anti national terrorist tawna Popilal nang darkar lei akoi na nangonda wahang tawgadaba khara lei nang matam hok takpa yaiba concerned police station duda nang angtang lao akoi nangondagi karigma clue khara khangningba khara lei haibada he cannot escape ma sungsoi soidana ma law abiding citizen of this country sungsoi soidana police station na kawba kana ma soi lakaneba madudaida numdang athiengbada war lakpadawna tawrga sidaida police commando mayam ama thajalaga alla o pharene numdangda lakpani tamba ngamdiena police khara commando khara gari manga amtara amla o magi yum akoi basi adum cordon tawba yaiba moina kariguma singnaba leitargasu asumang se lepaga Popilal leibra ma akoi ongtang unaningi kolo o na haidana oktokanda leiramagadi ma sungsoi soi thokani in case karigumba leiramdragasu kanano ta na engna taro changjalaga search operation ji ma yumsida dum tawye mayam ama tawraga heta imungsida lal lakwadawna tawbaduna magi mabok hanju oiraba adui mathakta masa laina su leiba handu laibak thibadagi pakhat chidra komada adum wandhagibadagi laihidre masi yamna sakhattaba haibetare yamna uncivilized oiba
ꯃꯑꯣꯡꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯀꯣꯡꯒ꯭ꯔꯦꯁꯇꯤ ꯁꯤꯒꯨꯝꯕ ꯚꯥꯏꯑꯣꯂꯦꯟꯁꯁꯤꯗ ꯑꯩꯈꯣꯏꯗꯤ ꯁꯨꯡꯊꯥ ꯊꯥꯖꯗꯦ ꯑꯗꯨꯅ ꯂꯩꯈꯤꯗ꯭ꯔꯕ ꯄꯣꯄꯤꯂꯥꯟꯒꯤ ꯃꯥꯒꯤ ꯃꯕꯣꯛꯁꯤ ꯃꯁꯤ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯕ ꯇꯥꯕꯗ ꯑꯩꯈꯣꯏ ꯄꯥꯔꯇꯤꯒꯤ ꯂꯤꯗꯔꯁꯤꯡ ꯄꯥꯔꯇꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟ ꯑꯗꯨꯒ ꯁ꯭ꯇꯦꯔꯤꯡ ꯀꯃꯤꯇꯤꯒꯤ CWCꯒꯤ AICCꯒꯤ ꯃꯦꯝꯕꯔ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯗꯤꯄꯨꯇꯤ CLP ꯂꯤꯗꯔ honorable MLA Siranjit aduga akhoi Sri T.H. Lokeshwar Singh Hanagi speaker aduga hujikna honorable MLA oiba akhoi mayam mahila gi youth congress ki mayam ama laga akhoi no Popilal sida akhoi console tawba lakari nang karim ta kigano nang gi damakta da akhoi gi crores of crore party workers and we are solidly behind you adu laikhidabdudi laikhidre adu akhoi mayam lai adu nangi damakta da land lalunu land ba haiba sidi noma natraga noma di sung soi na khakani adu nang karim ta kirunu aran ba tawro di khangdre ko aran ba tawdraga di kiningai maram karim ta leite haidana akhoi mayam control tawjaba lakani adu nang laikhidabaduna akhoi gi thawai sidi akhoi gi khutta leite naba yai sukna nadaba yai ado akhoi thawai de akhoi khutta leite leihidaba aboktu leihidaba aboktu ma matam yoroktana ishorna pubi kiba haiba tare aduna magi thawai atmadu mapuna ishorna yamna ingna tapna sargada thambibu oisno aduga lehuriba Popilangi imung manung magi baba sinau lahiba mayamgi awabdo ada akhoi saruk yari aduna haidana akhoi mayamsi mabu control tawba lakpa haiba tare party gi taraptagi di akhoi kanamta su akhoi aranba tawrudabanina kanasu kide kiningai manam su leiti haidana akhoi sumaina press da akhoi ndoksa